Imes pada miyang tabiri basing bu ahan waktu da binitana taram na uksa bagaloy na kurumjari. Hauzik pada masigi maroyo pau pijari. BJP Manipur Pradesh ki core committee meeting Chief Minister N Biren amadi party president A Sadayaw na pangthokre. MLA M Rameswar na oxygen concentrator Nipan Community Health Center Kaksingda kusinakre. Plastic bag sinadaba numit palantawkre loyana. 43 AR More Battalion Sindana Women Health Hygiene and Sanitation Haibasida webinar ama pangthokre. Mapungayo Paulo Birase. Ngasi Impal Classic Grande da BJP National General Secretary Organization BL Santos na preside tawduna BJP Manipur Pradesh ki oiba core committee ki oiba party asigi leiriba MP amasung MLA singi oiba joint meeting ama Chief Minister N Biren amasung party ki president A Sadayaw na pangthokre hairi. Ngasing mifam aduda maroiba tongan ba central amadi state lenga na paikhaliba scheme singi maramda kupna khananena ki hairi. Mifam asna tongan ba lenga na paikhaliba scheme singasi beneficiary oiba singda yahonnabagi matangda su khananena ki. Hauzi state lenga na thengnariba COVID-19 gi ani suba web asina miyamna thengnariba singasibu intensify tawbagaloyana hauzi sathariba COVID vaccination drive asi mapung phana pangthoknaba amadi lakliba mikhalda party gi oiba thabak tharong kya gi matangda su khananina ki hairi. Ngasi Chief Minister N Birena Chief Minister gi secretariat ta pangthokpa tharamada haingang kameng amasung lamdeng da paikhatpa spring water harvesting Sustainable Water and Forest Conservation Project Sangakre. Project asi Central Forest Division, Forest Department, Government of Manipur amasung ICICI Foundation of Inclusive Growth na paikhatpani. Tharamaduna wangladuna Chief Minister na haikibada forest area sing asi ngak sena thamba haibasi hauzi maki yamna darkar oibani. State government state asigi forest sing yokhatnaba tongan ba program amasung scheme sing paikhatli. Global warming, climate change amasung environmental degradation asibu thenganaba government na Chief Minister's Green Manipur Mission state asida mai pakna paikhatle amadi state asigi tongan mafam singda su mass tree plantation gi thabak sing sathare haiki. Miyamda phaba thaknaba sing pinaba ICICI na paikhaliba sigumba project asigi damakta Chief Minister na apen mapongdaloduna project asina state asigi yumthong lising kayada kanaba phangalagani haiki. Already and if you can take up later on in all over the state, that will be very encouraging, and as well as the production also will be we need around 20,000 ton to fill the gap. So it is my humble request to all of you that mainly to the ICICI Foundation this grow. Manipur is doing a lot. We are having a lot of potential, you know, in regarding the forest. We also started the trified scheme. We were exporting the fruit value added. After value addition, we are sending out and selling it to the outside of the state, and income generated mainly by the to the tribal women. Thoramaduda Minister Forest and Environment Awangbo Nyomai, MP Rajya Sabha Lesen Basana Zauba, Additional Chief Secretary M.I.S. Khan, PCCF and ISOFF Forest Department Government of Manipur Dr. A.K. Joshi, Secretary to Chief Minister Ningthauzam Geoffrey, President ICICI Foundation for Inclusive Growth Chaurab Singhana Singhba Myoy Kya Susaruk Yaki. Malay Masada COVID-19 positive oiba migi masing crore 19 lakh kuntra lising humdra ni pansani marpu taruk sukre masigi manungda active case na crore manga lakh marpu ni pa lising kunmathoi sahum sumna taruk ni recover taukibana crore 12 lakh ani lising maudram doi supna maudram thoi yore aduga laikidabana lakh kuntra mapan lising humphum doi sani pan marpu mapani license na khwaidai hena soklaba lebak na positive case crore hum
lakh nipu manga lising marpu sa maudra ni pan thengaduna USA na oiri India dana positive case crore home lakh manga lising ani sa home punitoi thengaduna ani shubada aduga case masing crore ma lakh marpu taruk lising marpu tare samri humpuma pan sukhibiduna Brazil na ahum subada lairi India ge oinadi positive case lakh humpu lising humdra pan sa home yankhani toi thengaduna Maharashtra na ahan bada soalaba state case lakh kumapa lising nipuma pancham kunipan thengaduna Kerala nani shubada aduga Karnataka na case lakh kunipa lising nipuma panchamapan maudra tret thengaduna ahum subada lairi Kakching district ke oina ngarang nungthil pung ani dagi na ngasi nungthil pung ani phawbada miyoi kumapan nauna positive oiba thengnaki makhoi lengak na salaiba covid testing center da kunithoi private testing center ani haibadi Jiban hospital da manga amadi Ima hospital da ani positive oirangkhibani hariba pungpham asida district asi apunba miyoi sam nifu teret test tawkhibani Kakching Assembly Constituency ki MLA Mayalambar Rameswar da People Resource Development Association PRDA Bisnupur District na kusinarakiba oxygen concentrator nipan ngasi MLA Rameswar na Community Health Center Kakching da kusinaduna COVID Care Center da sinanabagidamak CMO Kakching TS Rajendra kusinaki India ki Prime Minister Narendra Modi amasung Manipur ki CM Biren gi miyang makhada Kakching Assembly Constituency ki MLA Mayalambar Rameswar na Kakching Assembly Constituency asigi tongan-tongan mafamsingda leptana tatharakpa mass vaccination camp tatharakpagi saro amo oina ngasi su Kakching makha lekai da leiba Children Park Community Hall da CIC Kakching staff sing amadi COVID task force ka kusamnaduna pangthokiba ngasigi mass vaccination camp pangthokpagi tharamadуда oxygen concentrator nipanadu kusinakibani Oxygen concentrator kusinaba amasung mass vaccination tharamadуда MLA Mayalambam Rameswar na phongdorakpada Kakching district ki miyam gi khanbiduna People Resource Development Association PRDA Bisnupur district na mamangda oxygen concentrator tara manga mateng pibirakraba matung anirak suba oina ngasi oxygen concentrator nipan amagasu mahaki khuthangda pibirakpagidamak district asigi miyam gi mahut sinduna thagapa phongdorakli Loyana district asigi miyam gi damak khanbiduna COVID-19 gi tamthiraba ahum suba web ki section tharang lokhatpo oina CIC Kakching da phamung chama leiba COVID hospital ama sanaba ayaba pibirakpagidamak Chief Minister N Biren bu thagatpa phongdorakli MLA Rameswar na makhata aduna hai Prime Minister Modi amasung CM N Biren gi miyang makhada vaccine free for all mission gi makhada Kakching ACC da Lieutenant Sarakpa mass vaccination gi soramo oina ngasi su mafam asida mass vaccination gi tharamasi pangthokpani constituency asida leiriba vaccine kape yarba miyam punama July tha phawbagi manungda vaccine kapthoknaba pandam thamli miyamna su vaccine kapthokpiu haiki Hojik tungda lakpa yaba third wave haina hairiba COVID-19 gi laina asi thengnanabagi damakta honorable chief minister na nungsibiduna Kakching Kendra gi amadi Kakching district gi leba amadi surrounding da leba this constituency singda misingda lying bada mateng pangnaba haina 100 bedded COVID hospital lama ngasi Kakching Kendra gi manungda leba Kakching hospital CSC asida thamnanaba asi pibirakpasi akoi yamna nungaibo phongdokchari ngasi Kakching Forest Palel Waikhong amadi Wangu Lamkhai Forest ki staff singna punna Malem pumbagi oiba plastic bag sinadaba numit palan Kakching Lamkhai Palel Bazar Thongkhong Kakching Bazar amadi Waikhong Bazar da saiduna leramba plastic sing khungat pagaloyana miyamda pauzel piduna pangthokre ngasi ge pangthokiba palan thoranga mari lena Range Forest Officer Kakching Naure Munal maitaina phondorakpada plastic asi ngasi di aikhoigi akoibagi saktamda achauba singnaba ama oire masigi maramdi plastic sing asi disintegrate tawbada sahi sangwadagi lising ahum phawba sangi ngasi ma COVID-19 pandemic athoknaba sinariba face mask sing asi su tumbada sahi chamri yankhairom sangani ngasi di leirak nala yauna turel sing phawba plastic ki phizol hongkre plastic bag asi nongmada kayamna sinabage haibabu second amada bag lakh ama lising humpu sinai maramasna miyamna plastic free zone ohenbada ai isadagi horaga aigi imung yumlonaba aigi leikai aigi khungang amadi Manipur bu plastic free oiba phajaraba mapha ama ohenbada ekhoi puna saruk yaminasi haina appeal tawrakli plastic si aikoi khudimakna
koi sinariba koi kuna sinadabdi yada adubu mafam chan dispose tawba ma changi aduna koi na mafam chan dispose tawre harga plastic si koi free oiba jona ma ohen bada koi khudimak mana dagi gi imu gi thangnaba gi laikai amadu gi khungang sumaina mathang mathang oiduna koi manipur si plastic free oiba yamna phajaba lamdam ma ohen nasi haibagi pantamda koi nasi achunaba international no plastic bag in asida chungna palan asi tawjabani Humdani Thai Suba Ban Mahasa ki Tharam Tenopal Forest Division Sinuna Moregi Indo Myanmar Ngamkhai Paring de Leiba Ice Langcham Village da Pangthokre ngasi ki tharmadu da Tias Bikramji SP Tenopal Sumit Sud Sio 43 Assam Rifles More Srimati Mahamuda Begum MFS Deputy Conservator of Forest Tenopal Forest Division K Jadumani ADC More Amadi Landmilan Hawkip Chief Ice Langcham Village Miyoi Singh Asana Maroiba Miyoi Singh Oiki Thorongi Sharomoina Ice Langcham Village ki akoibada uhai panba uchara kaya thaki ngasigi maroiba Miyoi Singh na Thoramaduga mari leinaba wafam kaya phongdok nakhibaga loyana Srimati Mahamuda Begum MFS Deputy Conservator of Forest Tenopal Forest Division na phongdokhibada migi masingna nongmonomagi hengalakpa duga leiphamna pixlakpadagi umangsing kokslakpana nongmonobagi sabagi sang hengalakli air pollution amadi noise pollution singasi umang wamang singna hantanba ngami pollution hengalakpa tarabadi miyoibana hingbada awaba ama oirakani maramaduna aikoina upal wapal kaya thajinduna umang sing kannaba aikoi punna hotnaminashi haina phongdokhi 43 Assam Rifles More Battalion More da Laiba Praja Singbu Tengbang bagi thabak makha satharak poina ngasi Battalion asina More Youth Club MYC ga khusam naraga sinduna Women Health Hygiene and Sanitation haibasida webinar ama MYC gi office da pangthokre webinar adu da Himachal Pradesh ki Baijnath Road Palampur gi gynecologist amadi infertility specialist Dr Sonali Kapalina panel amadi 43 AR gi CMO Dr Nirupama Palayalna moderator oiki Thoramadu tongan tongan ba sahi kangluki nupi yang khai hanbana saruk yaki Thorangi manung channa nupi sing thainari ba health issues sing haibadi anemia menstrual hygiene amadi depression yauna atei laina kayagi matangda khanaki Thoramadu COVID protocol ngatuna angamba thakta miyoi sing yauroknaba online da pangthokibani webinar program asi simbi bagidama 43 AR bu saruk yakiba singna thagatpa phongdorakle COVID-19 laisat sandorakpa thingnabagidama matam sangna thamlakliba curfew asna maram oiduna awaba mayok nariba miyamda angamba mateng pangduna lakpagi sarama oina ngasisu BJP Manipur Pradesh ki Vice President number 1 oiriba Wabagai Assembly Constituency ki ex MLA Dr Usam Devena Wabagai Kendra sigi manung chana leiba Wabagai Kadajit ki imung samri romda sana thakna polam sing yentholaduna mateng pangkhre Dr Usam Devena ngasi Kadajit Youth Welfare Associated Club YWAC Wabagai Kadajit ki Kangbuga Pullaga Club asna konba Wabagai Kadajit ki imung samri romda sen kg manga alu hawai kangtak sing tilho asathau sini jamana sarap sapona singba nongmagi sangdaba yadra polam sing yenthoki Dr Usam Devena phondorakpada COVID-19 second wave na maram oiduna thabak suba nomba satpa yadabadagi miyamna awaba mayok nariba sida angamba mateng pangjaba oina Wabagai Kendra gi tongan tongan phamsingda sana thana polam sing yenthokjabani makata nasu atai walhori bam phamsingda pangnaba honajari haiki Wiki yamna kudung thirba matam sida koi kai ba lekai sida lebi ba koi kuding mak haibadi koi suna sanaba yadaba matam asigi kudung sadaba sigi yangakanda ai isagi site gi koi club amadi club ati haibadi koi KY WAC ga kusam nazaraga Wabagai Kadajit ki yumthok khudimakta koi sana ba item haibadi mayam khitang koi yuji leiba waba matam sida mateng pamjaboina ai yum khudimakta koi siang kg manga adagi asa thau tilhau alu adagi kangtak sing sapon samana sarap chini haiba item tara si koi yum khudimakta koi phamanjaraga mayam mateng khirgito su oinaba haidana ai saitigi hona jabane ngasi amukona COVID-19 laisat na maram oiraga awaba nanglaba imung singda sana thana polam sing leptnen thopagi saro moina ngasi su tongan phamda roadside vendors welfare association RSBWA amadi club humphumari ga punbalok
Northern United Clubs Organization ga khusamnaduna yumthong maudra marida chan thakna polam sing yenthokre hojik phawada amukona yumthong lising mari chanipan marpu tarukta chan thakna ba yenthokre makhata na leptana chan thakna ba yenbagi thabak sathaki gani amadi missing yamjadraba ikhoi gi miya amadi tungi mirol kannaba yariba makhai vaccine kapthoknaba amukogi maikaidagi miyamda appeal torakli India sen bathongna COVID vaccination kapthoknaba lenga na thokiba order amagi matungina Singjamai Kendragi oina taruklak suboina speaker Y Khemsan gi miyek makhada ngasi Singjamai Parking Community Hall da mass COVID vaccination drive pangthokre ngasi mass COVID vaccination drive aduda Kendra sigi ward ahum gi miyoi sing kapthoki hayeng tareklak suboina Singjamai thongam lekai New S Club Community Hall da kaplagani Impal West District Administration gi miyang makhada local MLA Joy Kishan gi mateng aloyena bazar community gi oiba nongmagi mass COVID vaccination drive amang asi Dharmasalada pangthokre Impal West District Administration na Marwari Dharmasalada pangthokpa mass COVID vaccination drive aduda bazar community gi miyoi sangwa yankhairom vaccine kapthoknaba pandam thamli maroina ngasigi vaccination si labor gi class ta laibasing vaccine kaptrabadi thabak suba yadabagi lenga ki order laibadagi district administration na khongthang asi lokhatpani amadi medilena su achoba mateng pangduna vaccination program asi mai pakna pangthokhi ke molnom village amadi sero lamkhai singompham dalaiba miyoi singda sel khaiba kihan khanganba otpi naibibada senaba miyoi ani ngasi ayuk pung 3:45 rom tabada Kakching District Police ki special team amana Chandel District ki manung chanba Phaijang village dagi pharaba miyoi ani du Phaijang village asimakta dagi Thangboy Haukip alias TL Jacob Thado sahi nifutaruk apokpalai kidraba Chaijamang Haukip amadi mak kaloinaba Anthony Kamailen chahi kun apokpa Timothy Khagin Matie Kawi Thaudoda pharaba Thangboy Haukip ki leifamdagi polam kasu phagatki Pagala polam singadudi AK-47 rifle ama magazine ahum kapayariba maru nifu 12 bore pump action gun ama kapayariba maru mari Vivo mobile handset ama chief chairman Phaijang Village Authority Chakpikarong Block Chandel District Manipur amadi secretary Phaijang Village Authority Chakpikarong Block Chandel District Manipur thaba sil ani angoba masugi Hyundai Creta number na MN04P1849 amagani Thodoasi ke Molnom Village area da Thangboy Haukip amadi maki loinaba Khamilen Mate anina Kunja kharada kihan khanganba phuba chaiba yauna hatnaba honare haibagi paw mangarang July anigi numidang pung mapalom tabada phangbadagi hiramasida mari layana FIR case ama lokhatuna madugi investigation chathaba hauki Investigation sigi makha satharak poina ngasi July ahum gi ayuk anganbada Commando Kaksingi Subedar KSI Prakash SIL Rocky SI Parlung Arthur SI TS Robindo Brown Jamandar E Subhasandra Head Constable KS Umakanta Habildar KS Asoba Yauba OC Commando Unit Kaksing Inspector Muhammad Abak Khan Lusingba Special Team Amana Molnom Sero Longkai Amadi Phaijang area da operation chathabada makhoi ani amadi polam sengasi Phaijang village dagi phagat pangam kibani haina SP Kaksing Victoria Yengkhoma thadorakpa warolda hairi Impal East District Police Narcotic Cell amadi Youth Athletic Development Association Yada Khergaon gi kangbuna nisa gi mayota sangslakpa drive ta ngasi ayupung 9 makhairom tabada Porompa Thawan Thaba lekai dagi miyoi ama masing yamlaba drug konana faro miyoi du Muhammad Faziruddin sahi nipu manga pokpa lekhidraba Muhammad Rafiuddin Kawi Khetrigaon awang lekai litan thongdagini mangondagi phagakiba nisagi polam singaduna Simplex capsule SP tablet chatra nipum do amadi nitrogen N10 Marphuni pani ngasigi drive adu Impal East District Police ki SP N Herojit ki poktak makada OC Narcotic Cell Impal East Inspector KS Devakumar na lusingkibani pharaba miyoi amadi polam sing OC Porompata khusinakre Khullekai da police lakpa amadi ada ke kangbu lakpada mi phana bu hotnaba amadi drug to puthokna bu hotnaba da irang sagatnangai gi hotnaba gi thawong se hek thokpodong towi masi tawbiganu laikai khunna bahap tabiu nisha yonba ama nisha karbar tawba business ama laikai dudagi lokthokkhibada laikai adugi mingchat pukhalakadurubani aduna khul laikai da yada amadi police department na changakpada
manak nakpada leiba area dugi club maira paibi tongan tongan bo organization amadi ahalaman singna drug yon basing du muthat nangai gi hotnaba amadi phaba lakpada achauba thaudang lobiduna irang thoktana mi singa se pukhat kinangai gi amadi makoi bu lo na yadaba asigumba business asi tawbagi chairak chapchana phanganangai hotnabada achauba thaudang lo ngasi ayu pung maparam ta matamda lengang popi police outpost ki in charge SIN Premjit Singhana normal frisking amadi checking tobada national highway number 37 da Imphal romdagi jiri bamromda lakpa tata truck registration number MN04A3065 tagi bora ahumda purakpa yamlaba local U bottle samni phuni thoi phare hairi pharaba using asigi mapudi Imphal West ki sekmai laipat tagi L Ibohanbi Singha gi machanupa Laishram Inau Singha sahi yangkhaini thoi gini hairi pharaba using asi OC excise jiri bamda makhataba ain gi thabak lokhatnaba sinakre hairi Indiana puthokchaba Covaxin gi ahum suba clinical trial da COVID-19 laina laisata sada maudra humdo amadi Delta variant na sada humphumanga gi sangda mai pakna ngakthokpa ngami haina Bharat Biotech na ngasi lauthokre Covaxin se Bharat Biotech na Indian Council of Medical Research and National Institute of Virology ga puna khusanaduna develop tobani trial singa si lebak asing phang kunmanga da sahi tarani pandagi maudrani pan phawbagi miyoi lising kunmanga da sathabani trial ki result asida nungai ba phondaloduna Indian Council of Medical Research ki Director General Balaram Bhargavana haikibada Covaxin na COVID phase ahumgi trial singda apun bachada humdramar taret dasmik mari kanaba phangale haibadu utle ICMR amasung Bharat Biotech ki scientist singna international standard ta khwaidagi thak wanglaba effective oiraba vaccine asi puthoknaba sokthabalaitana honaki Covaxin asina India ki citizen khaltada kana hanbada natana malengi miyambo pandemic asidagi ngakthok pada chawraba kudolama pirabani haiki Hujare bada marayo pau amukana pijari BJP Manipur Pradesh ki core committee meeting Chief Minister N Biren amadi party president A Sada yauna pangthokre MLA M Ramesona oxygen concentrator Nipan Community Health Center Kaksingda khusinakre plastic bag sinadaba numit palan tawkre loyana 43 AR More Battalion sinduna Women Health Hygiene and Sanitation haibasida webinar ama pangthokre ngasigidi paudam pijaba matang ngase loisinjare miyeng tabiriba singgu khurumjari